Indian National Congress Manipur gi page tagi asumna hairi Manipur da me ahum dagi chatharakli balan asi hausik loisinaba CM Biren thabak amata laukhattana miyam da oidaba ngangduna leiri. Manipur da lan leptri CM Biren na kanaga karamba kanglupka wari sanabage chin thiduna panghai da haisinba tokadabani. Maitai athobagi posta asumna hairakli boss su thadabiu adom na pamjaba afaba mihut khanbiu aduga bot na maram oiraga aikhoi masel marakta khaibum ta aduna hunduna ngangna saknaba khana chainabadi tobiganu karigumba makhal amatagi irang thohan biganu yam peaceful oiba bot pangthokpiu akhoi gadi bot ka mari lainajade ngarang moirang purelda minungsi leitana kukina mai thadokraba JSP amadi thar jipki saktam Korongan bakumanna asumna hairakli lokpa loidriba popi 80 volunteers singna yanthatpa itham moirang porel singthak ayambadi lokpa loirame loidaba singsu yam leiri. Next update ta KHH Maradona Senior Mr. India 90 kg men's body building the gold medal lauduna Mr. India title amuka fangkre.